पुनः पुखरुमजरी पाकिस्तान अमदी अफगानिस्तान की बॉर्डर नत्रगना बाउंड्री लाइन ओरिबा दुरान लाइन हाइना खंगनबा मफम असिदा ngarang 11th October da leba ani sigi forces sing marakta akan mamong da kuthongnaba heavy classes talk krari policy hojik asauba international news ama suiragli tongan ba national and international media sing da masigi policy na wai chai kre panbe abadi hojik Afghanistan gi foreign minister India gi visit da Delhi da lairi bani news ki article sing asi yengbiu heavy classes erupt along Pakistan Afghanistan border in fact duran line gi border point tareta laiwa ani gi marakta heavy fighting uwa fangli hairi masina maram oiraga aso open casualty ke amasu yaw krari masigi koigi episode asida hojik Pakistan amadi Afghanistan gi marakta oiragli film masigi matangda details oina khangminasi tongan ba international and regional media outlets singdagi fangbu pawi matungina duran line gi key point haidi maru oi mafam tareta Afghan Taliban forces amadi Pakistan gi troops singi marakta akan momong da khut thokna bana maram oiraga maike animakta heavy casualty yaw krari territorial exchange cross border artillery and drone warfare na chingba yawna chathakiba lan ni hairi loina hariba incident asi 2021 da Afghanistan da Taliban gi sarkar lakhra matungdagi handakisna yamna choba intense military class ni hairi Taliban singna claim tori makoina chathakiba attack adu retaliatory attack ni haina numit kharni gi mamangda Pakistan na makoi gi capital Kabul da chathakiba air strike adu gi laman kumba oina ni hairi loina Pakistan gi attack adu Afghanistan gi sovereignty da violate tawbani aduna madugi chap chaba pakhum pi bani hairi loina makoina claim tori duran line da makoina chathakiba attack adu da 58 Pakistani soldiers hat kibaga loina Pakistan gi border post kunmanga su capture tawre haina claim tawri adubu officially confirm taw mukti natri masigi matangda social media da tongan ba post Pakistan soldiers singi dead body na chingba yawba video ke amasu hojik viral chali amoram da muk Pakistan gi maikai dagi makoi gi attack adu Pakistan gi border troops singda itattatana attack chathaba TTP Taliban Pakistan haiba militant outfit madu Taliban na safe haven piduna support tawri haibasini aduna makoi bu eliminate tawnabagi chathaki tekni sini panbe abadi haukiba October gi date 9 amadi 10 gi lonaba hingda Pakistan na Afghanistan gi capital city Kabul da air strike bombing tawkhibagi paw mayam su tabiram lagani adubu madu Pakistan na publicly confirm di tawkide adubu Afghanistan na confirm tawki madu Pakistan na satharak pe tekni haina masigi matung 11 October da Taliban na retaliatory attack oina ground assault operation launch tawkibani duran line da leiba Pakistan gi tongan ba border post singda screen da haiba area sing adugi details sing leire kumna di panjararoige loinana Taliban gi retaliation operation adu launch tawkro matung ngarang 11 October gi atheng bahing phawda lepalaitana yam akan momong da khut thokna ki hairi aftermath oina thangnaba numit 12 October gi ayukta report laki 12 Pakistani soldiers and dozens of Taliban fighters sing fight aduda laikhidra haina adubu chap chaba masing kyano habudumakti khangmangamdri loinana Taliban singna capture taramba Pakistan gi post khardagi su makoi handokre hari Pakistan gi maikai dagi akan mamong da bombardment tarokpadagi masigi matungda Taliban gi defense minister gi spokesperson Inayat Noworazam na AFT Afghanistan Times ta phongdok kibagi matungina makoina chathakiba operation adu mic pakhibaga loinana ngarang midnight haidi athengba hingda loisan khre hari adubu karigumba opposite side haidi Pakistan na makhata na Afghanistan gi territory da violate tarokpa taragadi makoi gi armed forces same saduna leiri makoi gi territory bu defend tawnaba amadi matik chaba response pinabagi haina phongdoki Pakistan amadi Afghanistan gi conflict asigi geopolitical context te yenglagadi duran line haiba Pakistan Afghanistan gi border line asi 1893 da Britishers singna semlamba line amani masigi apunba sangba si 2640 km ni matamdu degi horaga masi de facto border ama oiduna lakhibani leba ani sigi adubu masi Afghanistan na kedonungda accept tawduna lakhibani Afghan gi matungina tribal and ethnic community maroina Afghanistan gi side amadi Pakistan gi Khyber Pakhtunkhwa region da tariba myoy sing asi amatani sini aduna Afghan na historically haiba border line asibu kedonungda recognize tawdana accept tawdana lakhibani aduna masina root cause oiduna mafam asida tatana yetnaba khatnaba disputed oiduna lakhi maroina 1947 gi matung Pakistan independent country ama oikhiba matamdu dagi horaga masiga loina na ani so factor da TTP Tahrik
Taliban-Pakistan makoisi Taliban ga ideologically align tauba militant outfit ni makoigi aim asina Pakistan dagi tokhaina taba ningtama country ama semani loinana TTP na Khyber Pakhtunkhwa haiba area sida itatatana Pakistan gi forces gi mathakta attack jathadana lagli aduna Pakistan na Afghanistan da maral siri TTP gi members sing makoina shelter piri hadi lepham chapam piba cross border raid tauba hadi Pakistan gi lanmi da attack torom la matung Afghanistan lomda muk chensin kiduna lot ki haibagi haiba claim asi Afghanistan amu yadri decline tawri makoina mateng pangba bata leite haina aduna regional tension asi masida maram oiraga leba ani sigi marakta hengalakibani loinana 2021 gi matung dagi TTP gi attack asisu hana dagi yamna hengalaki Taliban gi government hack lakibadagi Khyber gi area asida TTP gi attack asi yamna kankhalaki masidagi leba ani sigi mari asi kaya phatana lakibani adubu haujikti worst stage ta leire habtare adubu ahanba Afghanistan da Taliban gi sarkar lakuma matamdadi Pakistan yam harau kibani Taliban da yamna support toramani hokiba numit mari mangani rom asida directly fem asida Pakistan topong khangdabana mai hona sauri amaromda Taliban gi foreign minister Muttaqi India gi khongchatta hujik Delhi da leiribani loinana New Delhi da leiba Afghanistan gi embassy da pangthokhiba press conference da mana statement ama thamki madudi India gi most wanted terror group like Lashkar-e-Taiba JSE Muhammad na chingba terrorist outfit sing asi hojik makhoi gi lebak ta mata leite makoina control tawba lam machet amata fawa Afghanistan da leite haina loinana press conference ki matang sisu hojik controversy ma yam kana leiribani India gi women journalist sing haiba press conference aduda Afghan government na saruk yahan ki de haibagi masigi matang da India government gi matuina masida makoi gi role amata yaudi hari press conference adu Afghanistan gi embassy da pangthokibani aduna as per UN Bina convention gi matungina embassy ama haibasi particular country adugi territory ni haina lawi aduna maduda India government na khud thinjanba kaisu tawbu ngamde haina aduna hauji yengbe yari basi makata na Taliban Pakistan gi border posting da control tawduna laikhigadra leiroidra haibasini loinana makata na leba anisigi marakta retaliatory attack sing satharakhigadra haibaduni masigi matangda makata ba update kari kari la habadu mayamda mu matam chana khanganjarake ngasigidi video si matang asi loisinjage video sibu like share loinana koi channel asibu subscribe tawbu kawiganu puna upu Tasi Khangsi ki maike digi kai kumna bochari